Lamdamasida Nupida Chathaba Meeyot meenei kayada Chanura Lamchinglei Khanglaipak mayok naduna Makhatana toudanaba tabak paikhatkani haina CLK President CH Pakpi na fongdokre. Wafamasi Major Khulda Laiba Manipur Press Club da pangthokiba Chanura Lamchinglei Khanglaipak ki Kungamapanrak Suba Foundation Day thoramda fongdokhibani. Thoramadu Government of Manipur Art and Culture ki retired Director Dr. K. Sobita amadi National and International Awardee H. Ibotombi Kuman yauna tongan ba CSO kaya gi makok thongba kaya na sarukya ke Sobita na makhatana laibak ama semba matamda nupi oibi singna lauriba thaudang singthaningai oi karigumba laibak ki oiba issue ama lakpa matamda nupi oibi singna mangjin thana mayok na duna laki adubu nakan amaromda nupi oibi singi mayokta meeyot meenei kaya ama chathare Asigumba kaya si makhatana toudanaba amadi Nupi oibi singgidamak CLK na matam pumbada lepli haibashi mayek sengna khanghangani haina mahakna makhata ke Nupi singda sathariba meeyot meenei amadi ligengi oiba crime kayada ngasi akhoigi CLK na changjaliba pandam asi ngasi nupi da sathariba meeyot meenei asi sathaba yaroi haba pandam asida akhoi makhatana Satharakigani amadi laibaki achauba issue kaya laklabasu ngasi CLK na leptana changsalakagani haiba wahai asi thamjara